Thok-hanningdaba thoudok amada ngarang numidang pung 8:30 rom taba duwaida Thoubal District Lilong Police Station na konba Lilong Chingjao da Sakhangdaba Singna Nongmei kappani haiba thoudok amada Meeoi mari Leikhidre Meeoi 10 rom na ashok apan nangduna Laikannari press na phangba paw amagi matung ina thoudok aduda Leikhidre sing adudi Lilong Nunggai Chingdagi makangmayum Sirajuddin chahi 50 Lilong Chingjao maning Laikaidagi MD Ajat Khan chahi 90 Sangayum pham Mairen Khun Mayai Laikaidagi MD Daula chahi 32 Lilong Tamyaidagi MD Hassan Ngakpigani MD Huisen chahi 12 ni hairi thoudok aduda soklaba sing aduna Lilong Chingjao dagi Sarfa chahi 12 Lilong Dolai Thabidagi Abdul Razak chahi 39 Lilong dagi Islauddin chahi 30 Lilong dagi Alaw chahi 45 Lilong dagi Makangmayum Nazir chahi 12 Amir Huisen chahi 15 Amuthi chahi 35 Firoz Khan chahi 12 Musarab chahi 12 amadi Arif Huisen chahi 15 ni hairi